ngasi numida wairam phongkiba tongan Manipuri siphongsing amasung thokiba thodo wathoksingdagi maruoibi ipausing meyamna thamjagi anbada kanglaipa ki mairadagi lakusaraga irang asina maram oiduna relief camp de laidiba singgi yumna singba saduna kunda laitanaba Manipur lengana thabak paikaliba asida miyamna mateng pangbiu chief minister houkiba mamang sahi English nganiga kungo humdagi me ahumdagi lamdam asida thokliba kanglup anigi irang asina maram oiduna mayu mai kai laijadraba miyoi singna masa masagi maramda madu khudong thiba nangloidaba mafam oirabadi yum sanaba honabasida relief camp de laidiba singa madi miyamna mateng pangbiu haina chief minister nongthomam berena phongtokre wafam singa si babu parada leba CM secretary ta pangtokpa paugi mifam amada phongtokibani paugi mifam adu chief minister na makha na phongtokibadi thokliba kanglup anigi irang sina maram oiduna mayu mai kai mang takan bikraba singna kasa natragana simi kasagi yum sabada details lokot kraba yum sana ba paisa phanglaba singa yum saba haubiro karigumba isana sabada khudong sada ba leiraga sumari leinaba deputy commissioner da habiyo lenga na sana ba honagani yum sana ba paisa laukthokraga sadna leiramba su thengnare amadi paisa lauba laktriba miyoi sing leiraga su laukthok piraki magna hai yum sana ba paisa pithoktaba yaurabadi CM hai si haina Liba helpline number 9534795347 na call tobiyo masi pungkunga mari miyamgi seba tawduna lairibani loidana lanjena duna relief camp singna sangjapam lawduna lairiba miyoi singna sajaba potlam sing yonpham leitabadagi lambi surokta tholaktuna yoliba adu lepiyo makoina sariba potlam sing adu pun lakhalaga NGO amada pulap lehalaga wholesale yonana ba thorang tawgani relief camp amada lairiba miyoi singna sajaba polam sing adu puna khongbalaga NGO sina laigadabani aduga soina lobigi wafamdi leiteki mana makhatana haikibada hauji election gi model code of conduct leibana thabak paikhatpa yadabagi lepani masi loibaga lanjena duna lairiba singi awat apa khudi menkhana ba sem sari hauji yumda hanjinba yadriba khudong thiba nangwa yaba mafam singi miyoina su lengana masam masagi tungan yum sana bu khotnari haina su phungtoki amaromda Manipura kari thokli khangdaba lamdam asigi yelawmi sinda thengnariba awabasi karino khangdana mapalamda Geneva da Britain da famlaga wajaw ngangba NGO tawba napsari khara leiri makoina paisa tanana honabada ngangngingbada nganglibasi India amadi Manipur lenga si makoigi makhada leibanati thokliba arubi issue asida politics tawbiganaki nakalamaromda lamdam asida thokliba irang si haukiba sahigi February 13 illegal immigrants sing khangdoknaba cabinet mifam phamduna semkhiba sub committee aduna thabak horakpa thama pharakpadi yaukibani semkhiba sub committee aduda memsakib gen letpa hokipna singba yauri loinana sub committee adugi chairman su letpa hokip masamang oidibani masi mapaldagi sanglakpa illegal immigrants sing khangdokpada nungainabani sub committee aduna irang thoktringai mamangda illegal immigrant lisingani ga samniga marfu khangdokpa madi makoigi biometric su lakhotki haiki irang manungda moria madi kamjongi mafam singdagi illegal immigrant gi mafam singdagi illegal immigrant lising mangaga samniga yangkai getret khangdok pangamki madugi manungda miyoi lising mangaga samaga humdraga humdoidi biometric lakhotuna thamle illegal immigrant sahunga kunga mapanamadi masana maromdom hanjakre loinana urkhulamadi kamjongi mafam singda illegal immigrant saksilakpa thingna balengana thabak lokhatli haina su phongdokhi haina pausida makhatari makasa tharak poina to paawmana combined team na miyoi ma rescue tawkhre senaba miyoi fare sakhangdaba miyoi sina miyoi ma phaduna pukre haibagi paw phangmadigi ngasi ayuk pung 9 ga makhai taba matamda Thabal district police ki team amadi kunthra gomdoi sub Assam Rifles ki combined force na national highway 102 paringi waithau lambida section thorangi thabak lokhatbada Honda Activa amada phaduna purakpa miyoi ma kanmangam khrep loiduna miyoi du phaduna purakliba nupa amadi ma na pairamba khulai khara su fokat pangamle haidi rescue tawba ngamlaba miyoi du gi maming MD Amir Elias Boboy sei kunga mari apokpa MD Habibur Rahman kawi lelong singjau dagini mapu phaduna purakliba miyoi du gi maming na MD Sharif Khan Elias Masten sei kungani pan apugaming Abdul Ghaffar Elias Idris Ali kawi Faudel maning lekai dagini miyoi si Ningol Musa group hariba sigi active member ne hari
Mangonda country met 9mm pistol ama kapi yari maru nipan Honda Activa ama recover tore. Maki mathakta FIR case ng register tabaga loin na Lilong police station na makata na tizin humzin bagi tabag sa thari hairi. Ato pa pao mana lang tabal kunja da lainung tau thabada gas kapkhalakiba adugi manakta leiba miyam na section na lainaba DC Imphal West na khankre. Ngaranu midang pung tarurom taba matam na lang thabal kunja awang lekai da leiba yumama da ising singkhanaba lainung tau thabada gas amadi lainang sing kapkhalakiba thawdo adugi matangda manak nakpada leiba miyam na section na lainaba district magistrate Imphal West na order ama thokre. District Magistrate case Kiran Kumar thokiba order adugi matungina Yoremba Manihar kauba miyamagi yumgi manungda lainungdagi ising singkhanaba honabada khanghaudana makhol hona gas amadi lainang sing mathaklomda fit kuntrarong wan kakulakiba thawdo state disaster response force amadi atai mari renaba technical staff sing yengsili maram asina thawdo osiki sab maram ama khangdriba phawba meter samagi akoibda leiba Han Azamanaba COVID-19 narubadagi faraglaba apikpa angangsing pokpada ngariba angangsing yauna mirolabi mama oigadariba sina khara safagadaba mapamsingda hongdoktuna lainaba order sida khangalakli masiga loinana hariba mapam adugi akoibda hauramba insang napi sing thakpasaba tawbiganu haina order sida supali amaromdana yaripo excise na yu kaya marum haidoktuna mangankhre Kaksing amasung Thawbal district tungan mafam singdagi excise na fagalakiba yamlaba yungo amad yuang sing asi Thawbal district yaripo excise ki office complex haidoktuna amadi mai thaduna mangankhre hairi ngasi mangankiba yu singadu mamang saigi June amadagi na sahi sigi April 13 fawda Palel Kaksing Thawbal Lilong amasung yaripo ki excise station singna tungan mafam singdagi fagalaktuna yaripo excise station na thamakibani Yu mangan madugi matang na Deputy SP Excise case remay na permission na fungdo kibda ngasi mga liba yu sing ngasi Palel Kaksing Thawbal Lilong amasum Yaripoki Excise Station sing na fagalakibani mangan kraba yu sing ngasi saurana lupa lising ni fuga mangaga 507 romgi IMFL liter 75.85 lupa lising taraga humdoiga zahonggo yangkhaigi beer liter 44.50 amadi DIC local liquor lupa lakh mapan ga lising marfuga taruk rongi liter lising mapan ga sanipan go humfuni haidin su pau sida supalakli amarom dana AR gi gari sing geri pok khoirom da nupi sina thattuna sangan khidre ngaranung tilpung mari ga minini fuga mangarom taba matamna Thawbal district ki manungsana yeri pok khoirom phawraga kasom khulelom na sangchinna balakpa AR gi masing yamlaba gari sing yeri pok mai kai gi masing yamlaba maira paibi nupi sing tholaktuna AR gi gari sing adu sangba yaroi haiduna athingwa pikre AR gi gari sing adu gi mamangna masing yamlaba mai kai dongi maira paibi nupi sing na thatchinduna thamkhip nakalani makta mungna basauna thoki adubo aso apana madi pamdaba thawdokti amada thokidi numidang pung tare taramdai faw AR gi gari sing adu kasom khulelomda namduna makhatana sangna bohanaki adubo maira paibi sing thingduna sangan khidre pausina hai AR gi gari sing khanghaudana yaripok khoirom phawraga kasom khulen phawraga lakhibigi maramni haribadi ngarang KNF bina Myanmar border leba Manipur gi lahulup amagi kem landara khudi akan makut thokna khiba du gi pauta badagi mapam adu tan sangshina na yeripok khoirom phawraga lakhibani yeripok khoirom dagi kasom khule lambi taraga wangli amadi kut thokna riba mapam namli border adu tana satna ba AR gi kangbu duna hona bani madura maira paibi sing AR gi gari sing adu thattuna halan khibani hari auto papaw mana Bangladesh the Manipur Festival 2024 gi thoram pangthokre United Manipuri Organization Bangladesh na sinduna ngasi damai mayai lekai da leba Sri Jagannath Mahaprabhu mandap ta ngasi inat yokhatpada aikoi gi thaudang haibasida yumpham oiduna nainami pham amasum isai nongmai gi thoram ga loinana Manipuri Festival 2024 United Committee Manipur UCM gi President Jaisandra Konthaujamna athoiba mithunglen oiduna pangtokre hauramasida United Manipuri Organization UMO Bangladesh ki ahebam Ranjit Advisor Board United Manipuri Organization Bangladesh ki Chairman Advocate S. Sinal Sabyaki Hauramasiga Mari Lena Athoiba Mithunglen gi warol piraduna UCM gi President Jaisandra Konthaujamna phungdokibda Masagi Laisemlon Laijaba Malem gi Leibak Singgi manungda Manipur sa amani Laisemlon
ꯈꯣꯟꯊꯣꯛꯂꯣꯟ ꯑꯃꯗꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯥꯒꯣꯟ ꯑꯗꯨꯅ ꯂꯥꯛꯄ ꯃꯅꯤꯄꯨꯔꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯥꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯉꯝꯂꯤ ꯃꯥꯛꯅꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯎꯠꯄ ꯉꯝꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥ ꯑꯃꯗꯤ ꯃꯨꯛꯅꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯎꯠꯇꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯃꯅꯤꯡꯇꯝꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯎꯠꯇꯨꯅ ꯂꯥꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯖꯕ ꯑꯃꯗꯤ ꯑꯔꯤꯕ ꯄꯨꯌꯥ ꯀꯌꯥ ꯏꯗꯨꯅ ꯊꯝꯂꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯃꯔꯝꯗ ꯏꯕ ꯁꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯇꯠꯇꯅ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯖꯒꯣꯏ ꯏꯁꯩꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩ ꯆꯥꯎꯅ ꯂꯩ ꯂꯩꯁꯦꯝ ꯖꯒꯣꯏꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃ ꯖꯒꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏ ꯑꯃꯗꯤ ꯔꯥꯁ ꯂꯤꯂꯥ ꯖꯒꯣꯏ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯄꯣꯂꯣ ꯃꯁꯥꯟꯅ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯀꯩ ꯀꯌꯥꯅ ꯌꯥꯝꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯣꯜ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯒꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯅ oktabiꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯍꯧꯈ꯭ꯔꯦ Koireng na lusing mo United National Liberation Front UNLF na Manipuri finunggi haksang yon thok tu sultan na bigi karwar sa thariba miyoy singi mathakta akan mamiyeng sang bahawki bagaloy na ngarano midang Bisnupur district ki mapam amada asigumba kunay mang na bigi thawang sa thabada maruoy na siya na ba ama yaw na punamiyoy ani fagat tu na media gi mamang na putokre pau gi mi pamada da Koireng na lusing ba UNLF ki wagang loy pibadel angom sana paumising na fongdoki badi lamdam asida khwaidagi liraba lahulup asina mating leiba Manipuri khunai ma sengbana bagi damak matam pumbada mangzul thana saruk yaduna sem saduna leidi haina fongdoki baga loidana ngasi finunggi haksang yon thoktuna khunai sibu lekha tana mangkinaba honna regliba singi mathakta akan mamiyeng sangba hori haina lauthoki mana makhatana sigumba immoral oiba amsa sajal asina sahi lising ani ohum hen bigi top puari leijaragla Manipuri khunai sibu mangthoknaba kana honnaragli haina nungnang bo phongdokladuna asiguma thawong asina asangbu khunai ama semada thoidok hendokna thodang loriba Manipuri mitai nupi singbu manganabigi asoba masa am oirakani haiba wapum thamki pibarelna masigi matangda Koireng na lusingba UNLF na thijinba hobaga loinana oktaba lisa sajat satliba singasigi manungda yaitong famdongbo sing yauri haibigi likhun khara phangmangam ngamle hari magna ngasi fagalagdiba finunggi haksang yontoktuna seltan bagi thawong sa thariba nupi anigi manungda amadi masa mangnaba semjabada natana atopa karisu khangjadriba nupi angang kya amasu lambi sida singduna khongda hanba miyoini hairaduna maki mathata sunaba sairak piragani adu atopa sahi nauribi lambi sida khongda abu kuidriba tangkul fruki nupi masa amadi masana sumthoksana bagi tanja pi boina naga fruki CSO singda sinakragani haina lauthoki Paumisingi mamang na puthokiba finunggi haksang yonthok seltan bad nahakia busisna bani haibi singjamai singam khadagi nupi moirangthum ongbi bebe sai nifu aduna magna lambi asida khongdarakli ba si sahi manga taruk surakli hakibaga loinana ngasi phawda mahana nupi kya ama lambi asida singsin khriaki magna asuna mapuroiba kainaraba matungda naga mapal singjubung lairaktagi nupi ama ihan hana lambi asida singsin bikhi haina phongdokhibaga loinana masida kumbi kendradagi ex MLA amasu maki contact pifam oirakhi haiki nupi asina mana lambi asida singsin khiba nupi singi manungda kuki yaun atopa puruki nupi myam amasu yauri hairaduna nupi singasigi manungda Guwahati amadi Delhi yaun Manipurgi atopa mafam kyada satna khiba mayam amasu laikhri haina paudongkhi Hauji oina North AOC amadi Kumalampak area yauna Imphalgi mayol laidiba hotel mayam amada maka pulliba nupi singa nupa singa loina duna oktabalis saja satpagi thabak toina tawgi haina singjamai singam khadagi ni haibi nupi asina media ra phongdokladuna lisang sinamhana tawrakliba thaba sigidamak lale amadi tungda sigumba thabak tawbigi muhutta hingnabigi asumba lambi amada satlagane ki Koireng na lusingba UNLF na fagalakhiba masagi finunggi haksang yonduna seltanbagi thabak sa tharambi atoppa nupi aduna mak masasi tawksiemdagi ni haina phongdokladuna mahak Manipura tholakpa tha amarom tangairi maduna lambi asida sangsilakpasu pangkui kuidri haki magna makhatana matung taba aranba lambi asida amung hana khongda zararu habigi thajabasu phongdokhi haina pawsida makhatana palakli
Lushilakpuna Panam Pausi to Papona, Kangpopi total shutdown Satakre. Kangpopi Police Station ki personal Marifar Tamtina Puraku Mayok the Committee on Tribal Unity Kotuna Punkun Yamari total shutdown Kangpopi District Pam Sinda Satavokre. Sakangdabas in the Farga Tamtina Furakli Haiva Police Personnel Singadudi Ram Bahadur Karki Sekuntragamari Ramesh Buddha Toki Sekuntra Manos Katiwada Sekuntragamari Amati MD Taskan Sekunwapani Makoi Mariation and Garang Ipal the Makoina posting Lady Bakangpopi Police Station the Laki Lamida Kolai Pai Singa the Farga Mama Mamit Punsinduna Mapamama the Puraga Furakivan Hari Tung the Makoi Bukonga Paki Mapam Amada Tadolam Kivani Loyan Asok Passing House Kangpopi Christian Hospital Lady Hari Tawong Asi Yaning the Pongdok Tuna Sienari Basing Father Putokada have a demand Tauruduna Ngarang Hing Nung Yadiki Hoduna Kotuna Kangpopi District Punkungi Mariki total Saddam Lautokivani Nakalamarom the Cookie Students Organization Southern Hills ki Makedi Su Taudu Adubu Yaning the Bufong directly Asuguma Tawong Sin House Lady but Langa Asi Matong Baram Kangre Misam Punsinga Kungamdre Habitakni Kutak the Sienari Basing Tidok to the Matic Sava Serak Pinaba Langa Tabak Bahakadabni Hadensu Paus the Makatari Lushilak Poina to Pom Lokena AC Special Petition disposed of Craig Wangoi Kendri MLA Oriba Kurizam Loken Gimatata Kendra Sigihani MLA or Lokoina High Court of Manipuri Tangalakiva election petition Gimayuk the Lokena Supreme Court Special Petition disposed of Craig Special Petition Simaruina Lokoina High Court Tangalakiba election petition Gi para number 34 Lokena Corrupt practice behind a moral city with the Kakatio Haina MLA Lokena Tangalakiba Apple Kakakibi the Supreme Court SLP Takivani SLP Asim Matanga Justice Surya Kantama the Justice KB Besonan Anigi double bench Satakiba hearing Aduda Kumna Kanaki Justice Aniasina Appeal Amati Respondent Animaki Council Singi Wapam Tarava Matunda Lukoigi petition Aduda York para number 34 to Kakatuna Semdok Pada High Court na Ayaba Pigata Haina Poktak people Loiduna Party and Magna Makoigi Remedy the High Court of Manipuri Makata na Pukapi Yagani Haina Kangali and so Paus the Makatari. Ado House Queen and the Man Paus Matasa to Shinja against the Miampuna of Wabdet Naminasi.